Writers Association Kakching Chahi Yankai Surakpagi Foundation Degi Thouram Ngarang Kakching the LEIBA Library and Information Center the Pangthokhre. Thouram adu the Hanagi Minister Nongmaitem Nimai Manipur State Kala Academy Imphal ki retired secretary is Bideshwar. JN Manipur Dance Academy Imphal ki retired director Laipupam Upendra Amate Chandel District ki District of Forest Officer Dr. Naurim Munal Mitaina Maroiba Mithunglen Singh Oina Saruk Yaki. Thouram adu ki Saruk ama oina association asigi laikhidraba aibi singi mafamda ikai khumnaba utpoina minute ani tumina lepkhe Thouram aduda Writers Association Kakching na Chahi ki oina puthokpa natik nagal haina mingthonba chefom amaso haunabi matung inna phongdokhe tungda CID Crime Branch Manipur gi SP oriba Kakching dagi IPS officer Dr. Rasini Yengkhom Okpagi Thouram ama pangthokhe maduda Dr. Rasini Yengkhom na association asida sel oina lupa lising taragi senfam sumating pangkhe Thouram aduda tongan ba mana matum kaya su saruk yentokhe Madugi matnungda Writers Association Kakching na lanthokpa Sahitya Bhushan mana Kakching dagi Pukhrambam Nimaida Pike Kavya Bhushan mana Kakching dagi Yengkhom Bihari da Sangit Bhushan mana na Hianglam dagi Yaikhom Ibo Chauda Amade Imphal dagi Khumanthem Sundari da Khutsinake Naurem Amuyaima Singh Pandit Achauba Ningsing Manana Kakching dagi Naurem Chandramani da Writers Association Kakching Literary Manada Kakching dagi Nongmaitem Pramodini da Writers Association Lifetime Achievement Manat Sahitya na Laikhidraba Pukhrambam Kunjoda Amade Saugaijam Nodia Gold Medal Lisingani Kulhumdoi Pungda Imphal dagi Waikhom Kulachandra da Khutsinake Amaromda Kakching District da Mathau Tauriba Print amade Electronics Media ge Paumi Singh Yauna Tongan ba masak nairaba Miyoi Singh da certificate piduna ikai khumnabasu utke